ꯉꯥꯏꯔꯤ ꯈꯣꯏꯅ ꯆꯤꯛꯏꯅꯦ ꯑꯩ ꯎꯠꯂꯛꯀꯦ ꯈꯣꯏꯅ sida ꯄꯣꯝꯃꯤꯁꯦ ꯌꯦꯡꯉꯨꯇꯣ ꯈꯔ ꯈꯞꯄꯦ ꯀꯦꯃꯦꯔꯥꯗꯗꯤꯀꯣ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯅ ꯁꯦꯀꯦꯟ ꯗꯦ ꯑꯣꯐ ꯁꯨꯇꯤꯡꯅꯦ ꯑꯩꯈꯣꯏꯒꯤ ꯁꯨꯇꯤꯡꯁꯦ ꯉꯁꯤꯗꯤ ꯈꯤꯇꯪ ꯂꯥꯞꯅ ꯆꯠꯂꯦ ꯃꯐꯝꯁꯦ ꯀꯣ ꯁꯉꯥꯏ ꯔꯤꯁꯣꯔꯠꯇ ꯆꯠꯂꯦ ꯁꯉꯥꯏ ꯔꯤꯖꯣꯔꯠꯇ ꯆꯠꯂꯦ ꯀꯩꯅꯣꯔꯣꯝꯗ ꯕꯤꯁꯅꯨꯄꯨꯔꯔꯣꯝꯗ ꯆꯪꯉꯒ ꯂꯩꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯅꯝꯕꯅ ꯑꯩꯈꯣꯏ ꯐꯤꯜꯝ ꯇꯧꯕ ꯑꯩꯈꯣꯏ ꯁꯨꯇꯤꯡ ꯍꯥꯏꯇꯥꯔꯦ ꯁꯨꯇꯤꯡꯒꯤꯒꯨꯝꯕ ꯑꯥꯔꯇꯤꯁꯀꯨꯝꯕ ꯑꯩꯈꯣꯏꯒꯤ ꯒꯩꯗꯤ ꯃꯐꯝꯁꯦ ꯌꯥꯝ ꯆꯠꯅꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯈꯛꯇ ꯅꯠꯇ꯭ꯔꯦꯕꯀꯣ ꯌꯥꯝ ꯆꯠꯅꯔꯦ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯃꯌꯥꯝ ꯅꯝꯅꯈ꯭ರೆ ꯃꯃꯥꯡꯗꯁꯨ ꯅꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯑꯕ ꯃꯇꯨꯡꯗꯁꯨ ꯌꯥꯝ ꯅꯝꯅꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅꯤ ꯔꯤꯍꯔꯁꯦꯜ ꯇꯧꯕ ꯍꯧꯔꯦ ꯑꯗꯣ ꯑꯩ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯑꯩꯁꯦ ꯈꯣꯏ ꯆꯤꯛꯏꯅꯦꯕ ꯑꯩꯁꯦ ꯅꯨꯄꯤꯒꯤ ꯂꯧꯔꯦꯀꯣ ꯌꯦꯡꯃꯤꯟꯅꯁꯦ ꯚꯤꯗꯤꯑꯣꯁꯦ Second day of our shooting. ꯍꯧꯖꯤꯛꯁꯦ ꯂꯩꯔꯤꯁꯦ ꯁꯉꯥꯏ ꯔꯤꯖꯣꯔꯠ ꯍꯥꯏꯌꯦ ꯑꯅꯧꯕꯅꯦꯕꯀꯣ ꯕꯤꯁꯅꯨꯄꯨꯔꯔꯣꯝꯗ ꯅꯨꯡꯗꯥꯡ ꯚ꯭ꯌꯨꯁꯅꯤ ꯆꯤꯡ ꯃꯅꯥꯛꯇꯅꯦ ꯌꯥꯝ ꯆꯥꯎꯋꯦ ꯃꯐꯝꯁꯦ ꯁꯤꯗꯅ ꯂꯩꯔꯦ ꯑꯩ ꯑꯗꯨꯝ ꯆꯠꯂꯒ ꯑꯗꯨꯝ ꯍꯥꯄꯛꯀꯦꯀꯣ ꯌꯦꯡꯁꯦꯕ ꯑꯩꯈꯣꯏꯁꯨ ꯁꯨꯇꯤꯡꯒꯤ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯣ ꯁꯨꯝ ꯂꯩ ꯑꯩ ꯇꯣꯛ ꯍꯥꯏꯕ ꯑꯃ ꯍꯥꯏꯅꯦ ꯁꯤꯡꯁꯦ ꯌꯦꯡꯉꯣ ꯅꯨꯡꯗꯥꯡꯁꯦ ꯑꯩꯈꯣꯏꯅ ꯉꯍꯥꯟꯈꯣꯏ ꯈꯜꯂꯨꯗꯕ ꯋꯥꯈꯜ ꯑꯃ ꯑꯩꯅ ꯈꯜꯂꯦꯕꯀꯣ ꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯃꯐꯝꯁꯦ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯌꯦꯡꯉꯒ ꯌꯦꯡꯉꯨꯕ ꯈꯣꯠꯂꯨꯕ ꯃꯇꯝꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯩꯅꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯩ ꯀꯥꯏꯅ ꯑꯃꯨꯛ ꯈꯟꯗ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯇꯕ ꯃꯇꯝꯗ ꯃꯣꯏꯁꯦ ꯁꯨꯃꯥꯏꯅ ꯃꯊꯟꯗ ꯂꯩꯔꯝꯗꯣꯏꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯆꯠꯇꯕ ꯃꯇꯝꯗꯗꯤꯀꯣ ꯑꯗꯨ ꯃꯇꯝꯗꯨꯗ ꯈꯜꯂꯦ ꯑꯩꯁꯦ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯂꯩꯖꯔꯅꯤꯀꯣ ꯃꯣꯏꯁꯨ ꯁꯪꯁꯥꯔ ꯑꯃꯅꯤꯀꯣ ꯀꯥꯏꯅꯀꯣ ꯑꯗꯣ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯔꯦ ꯌꯥꯝ ꯁꯦꯝꯒꯠꯄꯁꯨ ꯍꯧꯍꯧꯔꯦ ꯌꯥꯝ ꯏꯪꯅ ꯆꯤꯛꯅꯀꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯅꯕꯒꯨꯝꯕ ꯈꯣꯠꯄ ꯑꯗꯒꯤ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯐꯪꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯇꯧꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ ꯑꯗꯨꯒ ꯌꯥꯝ ꯄꯤꯁ ꯐꯪꯉꯦ ꯃꯐꯝꯁꯦ ꯆꯠꯄ ꯃꯇꯝꯗꯀꯣ ꯌꯥꯝ ꯏꯪꯅ ꯂꯩꯍꯧꯋꯦ ꯑꯗꯨꯒ ꯅꯨꯡꯗꯥꯡꯗꯗꯤ ꯈꯔ ꯀꯤꯖꯩ ꯆꯪꯕꯗ ꯏꯊꯟꯗꯒ ꯆꯪꯕꯗꯗꯤ ꯈꯔ ꯀꯤꯖꯩ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯅꯝꯒꯦꯅ ꯏꯊꯟꯗ ꯂꯩꯍꯧꯕꯅꯦꯕꯀꯣ ꯑꯗꯩ ꯈꯔ ꯑꯀꯤꯕ ꯐꯥꯎꯋꯦꯕꯀꯣ ꯑꯗꯣ ꯃꯣꯏꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯕꯩ ꯋꯥ ꯅꯠꯇꯕ ꯑꯗꯨꯝ ꯏꯁꯥꯗ ꯐꯥꯎꯖꯕꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯋꯦꯕ ꯑꯗꯣ ꯃꯤꯒ ꯅꯨꯡꯗꯥꯡꯗꯤ ꯁꯨꯃꯥꯏꯅ ꯂꯩꯕ ꯃꯐꯝꯗꯗꯤꯀꯣ ꯃꯤ ꯈꯔ ꯆꯪꯃꯤꯟꯅꯕꯗꯤ ꯐꯩ ꯑꯗꯣ ꯑꯩꯅ ꯏꯊꯟ ꯆꯪꯉꯨꯕꯩꯅꯦ ꯍꯣꯏ ꯑꯗꯨ ꯁꯨꯇꯤꯡ ꯉꯥꯏꯕ ꯑꯣꯏꯅ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯐꯖꯕꯁꯤꯗꯀꯣ ꯑꯩꯁꯦ ꯉꯥꯎꯔꯒ ꯚꯤꯗꯤꯑꯣ ꯅꯝꯃ ꯂꯩꯊꯣꯛꯑꯦ ꯑꯗꯨꯒ ꯁꯨꯇꯤꯡꯁꯦ ꯑꯕꯥꯎꯠ 11:30 ꯑꯗꯨꯋꯥꯏꯗꯒꯨꯝꯕ ꯂꯣꯏꯒꯗꯕ ꯃꯥꯜꯂꯦꯀꯣ ꯃꯑꯣꯡꯁꯦ ꯑꯗꯣ ꯃꯣꯏ 11:30 ꯐꯥꯎ ꯍꯥꯡꯉꯦ ꯍꯥꯏ ꯑꯗꯨꯋꯥꯏꯐꯥꯎ ꯅꯝꯒꯗꯕ ꯃꯥꯜꯂꯦ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯒ ꯃꯐꯝꯁꯤꯁꯨ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝꯁꯨ ꯂꯥꯛꯄꯁꯨ ꯌꯥꯎꯔꯝꯃꯅꯤꯗ ꯑꯗꯣ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯅꯀꯣ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯩ ꯃꯣꯏ ꯀꯣꯇꯦꯖ ꯃꯆꯥꯒ ꯂꯩꯔꯒ ꯆꯪꯉꯛꯄꯗꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯁ ꯀꯩꯅꯣꯝꯃꯅꯦ ꯀꯩꯅꯣ ꯃꯐꯝ ꯑꯃꯒꯤ ꯑꯇꯣꯞꯄꯒꯤ ꯇꯥꯏꯞꯇ ꯐꯤꯜ ꯇꯧꯋꯦꯕꯀꯣ ꯃꯅꯤꯄꯨꯔꯒ ꯃꯥꯟꯗꯦꯕ ꯑꯗꯣ ꯌꯦꯡꯉꯁꯦ ꯚꯤꯗꯤꯑꯣꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯕꯨꯗꯤ ꯏꯪꯉꯝꯒꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯡꯗꯥꯡꯁꯤꯗꯤ ꯀꯤꯌꯦ ꯐꯗꯤ ꯐꯖꯔꯦ
ꯍꯤꯅꯒ ꯀꯨꯞꯄ ꯌꯨꯝꯁꯤꯗꯀꯣ ꯍꯧꯖꯤꯛꯅ ꯑꯩ ꯑꯣꯠꯆꯔꯛꯑꯦ ꯈꯣꯏꯅꯒ ꯆꯤꯛꯇꯅ ꯁꯂꯥꯛ ꯃꯦꯂꯥ ꯁꯥꯔ ꯄꯣꯠꯅꯤꯗ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯁꯨꯇꯤꯡꯁꯦ ꯁꯦꯀꯦꯟ ꯗꯦꯅꯦꯕꯀꯣ ꯑꯗꯣ ꯈꯣꯏꯅꯒ ꯆꯤꯛꯑꯦ ꯑꯗꯣ ꯀꯩꯅꯣꯝꯃ ꯎꯠꯂꯛꯀꯦꯀꯣ ꯌꯥꯝꯗꯤ ꯈꯞꯄꯦ ꯅꯨꯡꯗꯥꯡꯁꯦ ꯀꯩꯒꯤꯅꯣ ꯂꯥꯏꯠꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯐꯝꯅꯕ ꯈꯔꯒꯗꯤ ꯈꯞꯄꯦ ꯀꯦꯃꯦꯔꯥꯗꯅꯤꯀꯣ ꯐꯝꯅꯕ ꯂꯩ ꯁꯤꯅ ꯃꯊꯛ ꯀꯥꯈꯠꯂꯒꯅꯤ ꯁꯤꯅ ꯑꯩꯅ ꯍꯧꯖꯤꯛ ꯀꯥꯔꯨꯗꯣꯏꯅ ꯃꯊꯛꯅꯦꯕꯀꯣ ꯁꯤꯁꯤꯅ ꯃꯈꯥꯅꯦ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯆꯥ ꯑꯃ ꯍꯥꯏꯗꯤ ꯂꯝꯄꯥꯛ ꯑꯣꯏꯅ ꯃꯆꯥ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯅꯦ ꯁꯉꯥꯏꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔꯗ ꯏꯁꯤꯡ ꯇꯥꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯗꯤꯖꯥꯏꯟ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯊꯥꯏꯅ ꯂꯩꯔꯝꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯊꯝꯃꯦꯕꯀꯣ ꯌꯥꯝ ꯐꯖꯩ ꯑꯗꯨ ꯁꯤꯁꯨ ꯈꯨꯐꯖ ꯑꯃ ꯇꯧꯋꯦꯕ ꯂꯝꯕꯤꯁꯦꯀꯣ ꯁꯤꯁꯨ ꯌꯥꯝ ꯁꯥꯡꯅ ꯂꯩꯈꯤꯕ ꯆꯪꯉꯒꯀꯣ ꯑꯗꯨꯁꯨ ꯐꯖꯩ ꯑꯗꯣ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯛꯁ ꯑꯣꯏꯅ ꯄꯣꯊꯥꯕꯒꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯁꯤꯁꯤꯅꯀꯣ ꯑꯗꯣ ꯑꯗꯨꯝ ꯁꯔꯥꯎꯟꯗꯤꯡꯅꯦ ꯑꯗꯣ ꯏꯁꯤꯡꯒꯤ ꯁꯨꯃꯥꯏꯅ ꯃꯌꯥꯏꯗ ꯇꯥꯔ ꯂꯩ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯏꯅꯤꯁꯀꯨꯝꯕꯩ ꯃꯑꯣꯡ ꯃꯥꯜꯂꯦꯕ ꯆꯩꯅꯥꯒꯨꯝꯕꯒꯤ ꯃꯑꯣꯡꯅꯦꯕꯀꯣ ꯑꯗꯨꯝ ꯐꯤꯂꯝꯗꯒ ꯑꯩꯈꯣꯏꯅ ꯎꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯅꯦꯕ ꯃꯐꯝꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩꯌꯦꯕ ꯑꯗꯨꯝ ꯁꯤ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯁꯨꯇꯤꯡꯁꯨ ꯇꯧꯔꯛꯑꯦ ꯑꯅꯝꯕꯅꯁꯨ ꯃꯤ ꯂꯣꯏꯅꯃꯛꯁꯨ ꯁꯤꯒꯤ ꯃꯐꯝꯁꯦ ꯑꯗꯨꯝ ꯇꯧꯅꯅꯤ ꯑꯩ ꯈꯪꯉꯦꯕ ꯐꯖꯩꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯇꯧꯔꯛꯏ ꯃꯣꯏꯁꯨ ꯃꯊꯪ ꯃꯊꯪ ꯇꯧꯈꯤ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝ ꯈꯨꯗꯤꯡꯃꯛꯇ ꯁꯤ ꯃꯐꯝꯁꯦ ꯎꯔꯅꯤ ꯌꯥꯝꯅꯁꯨ ꯑꯗꯨꯝ ꯎꯕ ꯐꯪꯉꯅꯤꯕꯀꯣ ꯑꯗꯨꯅꯤ ꯑꯗꯨꯒ ꯒꯥꯔꯤ ꯃꯆꯥ ꯃꯆꯥꯁꯨ ꯃꯌꯥꯝ ꯂꯩꯍꯧꯋꯦꯕ ꯊꯧꯅꯕ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯅ ꯑꯉꯥꯡꯒꯤ ꯒꯥꯔꯤ ꯃꯌꯥꯝ ꯂꯩ ꯁꯤ ꯃꯊꯛꯇ ꯂꯣꯏꯁꯤꯜꯂꯛꯄ ꯉꯥꯏꯔꯦ ꯍꯦꯔꯣ ꯍꯦꯔꯣꯏꯟꯈꯩ ꯑꯗꯒꯤ ꯗꯥꯟꯁꯔꯁꯤꯡ ꯂꯣꯏꯁꯤꯜꯂꯛꯄ ꯉꯥꯏꯔꯦ ꯑꯉꯥꯡꯒꯤ ꯑꯩꯈꯣꯏꯁꯨ ꯐꯝ ꯌꯥꯗꯧ ꯃꯥꯜꯂꯦ ꯁꯤꯗꯤ ꯃꯣꯏ ꯂꯣꯏꯔꯛꯄ ꯉꯥꯏꯔꯤ ꯈꯣꯏꯅ ꯆꯤꯛꯏꯅꯦ ꯑꯩ ꯎꯠꯂꯛꯀꯦ ꯈꯣꯏꯅ ꯁꯤꯗ ꯄꯣꯝꯃꯤꯁꯦ ꯌꯦꯡꯉꯨꯇꯣ ꯎꯕ꯭ꯔꯥ ꯈꯣꯏꯅ ꯆꯤꯛꯇꯅ ꯇꯧꯔꯦ ꯁꯨꯇꯤꯡꯁꯦ ꯉꯁꯤ ꯁꯦꯀꯦꯟ ꯗꯦꯅꯦ ꯁꯉꯥꯏ ꯔꯤꯖꯣꯔꯠ ꯍꯥꯏ ꯁꯉꯥꯏ ꯔꯤꯖꯣꯔꯠꯁꯦ ꯑꯅꯧꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯉꯁꯤ ꯂꯥꯛꯄꯁꯤꯗ ꯑꯩꯁꯨ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯑꯗꯨꯝ ꯅꯝꯃꯦ ꯁꯨꯇꯤꯡꯒꯤ ꯑꯩꯒꯤ ꯍꯣꯔꯦꯟ ꯌꯦꯡꯒꯦ ꯅꯝꯕ ꯌꯥꯕ ꯌꯥꯗꯕ ꯑꯩꯈꯣꯏꯅ ꯇꯥꯏꯃꯤꯡ ꯐꯪꯉꯗꯤ ꯁꯣꯝꯗ ꯀꯃꯥꯟ ꯀꯩꯀꯩ ꯇꯧꯕꯅꯤꯅ ꯇꯥꯏꯃꯤꯡ ꯐꯪꯕ ꯐꯪꯗꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯅ ꯂꯣꯏꯔꯕꯅꯦ ꯆꯦꯍꯦꯔꯥ ꯁꯛ ꯂꯣꯁ ꯄꯨꯔꯥ ꯑꯣꯏꯔꯕꯅꯤ ꯌꯥꯔꯦ ꯅꯃꯛꯀꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯐꯝꯃꯨꯒꯦ ꯑꯩꯈꯣꯏꯅ ꯁꯨꯇꯤꯡ ꯍꯥꯏꯔꯒ ꯄꯪꯇꯧ ꯇꯧꯁꯟꯕ ꯌꯥꯕ ꯅꯠꯇꯦꯗꯅ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝ ꯂꯩꯔꯝꯃꯤꯕ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯨꯅ ꯍꯦꯛꯇ ꯅꯝꯕ ꯌꯥꯕ ꯅꯠꯇꯦꯗꯅꯀꯣ ꯑꯗꯨꯗꯨꯅ ꯂꯣꯏꯁꯟꯕ ꯍꯥꯏꯕ ꯑꯃ ꯆꯪꯉꯤ ꯁꯝ ꯍꯤꯌꯔ ꯏꯁꯇꯥꯏꯜ ꯁꯦꯝꯕ ꯍꯥꯏꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯪꯈ꯭ꯔꯦ ꯁꯨꯇꯤꯡ ꯍꯥꯏꯕꯁꯤꯗ ꯑꯗꯣ ꯁꯨꯝ ꯄꯨꯡꯁꯦ ꯑꯃꯨꯛ ꯅꯪꯍꯧꯔꯣꯏ ꯍꯥꯏꯕꯒꯤ ꯅꯣꯡꯃꯁꯤꯗ ꯅꯝꯍꯧꯅꯕ ꯑꯃꯁꯨ ꯆꯪꯕꯀꯣ ꯌꯥꯝ ꯋꯥꯏꯗ ꯁꯨꯇꯤꯡꯁꯦ ꯈꯨꯋꯥꯑꯝꯅꯦ ꯑꯗꯣ ꯂꯣꯏꯁꯟꯅꯔꯤ ꯃꯣꯏꯁꯨꯗꯣ ꯑꯗꯨꯒ ꯑꯩꯁꯨ ꯉꯥꯏꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯨꯇꯤꯡꯁꯦ ꯍꯧꯔꯅꯤ ꯂꯩꯔꯁꯦ 1 2 3 ꯑꯦꯛꯁꯟ ꯉꯁꯥꯏꯒꯤ ꯎ ꯀꯥꯔꯛꯈꯤꯗꯨꯅ ꯇꯧꯁꯟꯅꯩ ꯁꯦꯟꯇꯔꯗꯒꯤ 2 3 go
Nokse. Nokse. Put it there. 1, 2, 3. Put them up. 1, 2, 3, 4. 1, 2, 3, 4. sao đâu bà lâu xí con ready nốt xí con 1, 2, 3 go nốt xí crossing 1, 2, 3, 4 1, 2, lên còn chân lọ Hati lepas. Ah. Dah selesai. Ah, bisa tak? Awak dah selesai. Ayo, ah. Ibu nak dah selesai. Ready. Dah selesai. Biasa terlalu lagi. lâu dê 1, 2, 3 go ready 1 nghiêng phía 1, 2, 3 goคุณปิโทงางเลยอ่ะกัดVamos, droga. Shooting ngồi đây lên tận đấy xem ăn à cắt đi Nam nát đấy vậy này. Tao bị này in bra Đây. cái chả crab coi Kisah silo thấy lagi. không thật view ba Sili. Ah, kau itu mau saya dah. wow wow Apa amak gula ke? à nè kia đi xây dựng một thật view hai in bro In đi. Sila. Ina. để khơi đa để đồ thơm mồi là bao giấy cái sự cái gì Nani? dah Sampai natulis. Lâu ơi. 5, 6, 7. Woo!
ꯐꯥꯏꯅꯦꯜꯂꯤ ꯑꯩꯈꯣꯏ ꯁꯨꯇꯤꯡ ꯂꯣꯏꯁꯜꯂꯦ ꯑꯗꯣ ꯑꯦꯔꯥꯎꯟ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯨꯅꯦ 11:30 ꯑꯗꯨꯃꯥꯏꯅ ꯇꯥꯔꯦꯀꯣ ꯑꯗꯨꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯜꯂꯒ ꯍꯟꯗꯣꯏꯅꯦꯕ ꯑꯗꯨ ꯇꯥꯔꯦ ꯑꯗꯨ ꯃꯉꯥꯏꯔꯦ ꯑꯗꯣ ꯃꯐꯝ ꯀꯌꯥ ꯁꯨꯃꯥꯏꯅ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯁꯨꯇꯤꯡ ꯇꯧꯖꯈꯤꯕ ꯑꯗꯒꯤ ꯌꯥꯝꯅ ꯃꯦꯃꯣꯔꯤ ꯑꯣꯏꯕ ꯂꯥꯏꯐꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯃꯣꯔꯤꯗꯅ ꯊꯜꯂꯕ ꯂꯥꯏꯐ ꯑꯣꯏꯗꯣꯏꯅꯤ ꯃꯐꯝ ꯀꯌꯥꯗ ꯁꯨꯃꯥꯏꯅ ꯋꯥꯃꯤꯟꯅꯈꯤꯕ ꯆꯠꯃꯤꯟꯅꯈꯤꯕ ꯃꯌꯥꯝꯁꯦ ꯍꯌꯦꯡꯋꯥꯏꯗꯤ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯤꯌꯥꯏ ꯆꯜꯂꯛꯑꯀꯥꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯉꯝꯃꯛꯇ꯭ꯔꯀꯥꯟꯗ ꯌꯦꯡꯉꯀꯥꯟꯗ ꯌꯥꯝ ꯅꯨꯡꯁꯤꯗꯣꯏꯅꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯣꯏꯁꯜꯂꯒꯦ ꯕꯥꯏ ꯕꯥꯏ